Pauxida Yumpum Ibamur with Paukara update Togeri. Magnitude 3.4 Yoba Yuar Hatkhre. Nasinong Tilpung Ari Binifum the room Taba Madamda, Impalgi Awang Sutangba, Maikaida, kilometer Contrama Lap the Labor, Mafum Amada Epicenter, Wakiba. Magnitude 3.4 Yoba Yuar Hatkhre. Yuar Habagi Toduk, Adukamari Leonard National Center for Seismology, NC is the Gifamba Paugi Matungina. Epicenter adu Impal lagi awang nong sutangba Maikaida, kilometer Contrama Lap the Labor Mafum Amada Haurakibani. Epicenter adugi latitude na 25.09 degree amadi longitude na 93.69 degree ni amasong kilometer kunmapal lutapa mafam dagini haire. Haire ba epicenter oikiba mafam ase kilometer chahum sangba amadi jangkai pak Manipur dagi hauruktuna Bhutan, Arunachal Pradesh amadi Assam ki ngamkhai singa samnariba Kofili Fault Zone harga khangnariba liamen asi seismic alert zone 5 ki manung chanba juar toin hagan ba mafam ni haire. Yuar haba kita untuk asina asokapan amati lantom mangtakan kibagi pau leite. Maka darakpa atau pau amatana Nongmeina kiba Oxford School ki he-Maheiroi murder terrorism ki charge mayok nare. United States ki Michigan High School tamba sahi tara mga kaktangariba he-Maheiroi na pamasa amana. Ngarang ikang kangog duna Nongmeina silagtuna high school aduta he-Maheiroi. Mahitamin nariba he-Maheiroi marisian kiba amasung oza amayaw na atopa. he-Maheiroi kaya marumsokan kiba adu ki matangda lekang namha ki matakta. Mi hatpa amasung terrorism sa tabagi akan ba maral sigre. Punjab ta Kejiwat lengak ki model henba pami mathangi mikal matungda AAP ki lengak lerakani Raghav Sada. Punjab ki miyam urban Kejiwan bu thajaba thami Delhi da Aam Aadmi Party AAP na satariba lengak ki model adu pamjari. Lakadur State Assembly ki mikal asigi matungda gidi AAP na singthani nga mongda absolute majority fangduna. Punjab da government semlagani aina AAP ki leader Raghav Sada na fangdokre. Atau pau amadana mathau thina pangtukte aiba maralda Maharashtra lenga ki DG Homeguard Parambir Singh suspend tawkhre. Maharashtra lenga ki makada Homeguard organization ki director general oina thau puriba Parambir Singh bo masagi mathau thina pangtukte marilena bo authority ki aiba yaudana batam sangna suti tawki aiba maral piraduna ngasi suspend tawkhre. Mana tongan bamongda mathau pangtukpada niti chumna chathagide aina su state lenga na disciplinary proceedings sing lakot kibane. State Duki Director General of Police ki ayawa yaudana headquarter thadok payaroi ana sumhaki suspension order atu da mayek singna balle. Official order atu ki matuk ina Parambir Singh na suspension dat laingi dam hake tangai fadan hingbada changda bamakal allowance bigani. DRS allowance kaloinan All India Services Discipline and Appeal Rules 1969 ki makada bifam tokpa atai allowance sing so bigani aire. Harbe allowance sing adu makna atai atopa makal ki sinpam amata pai balaite aibaki certificate puthokla pamatungda pigadabani aire. Meghalaya Congress ki fibam lure senior leader ani party thadokre. Meghalaya punna Congress ki MLA taraga direct lebagi manungda MLA taraga ni thoina All India Trinamool Congress ta yauki baga loinana. State adu Congress ki fibam kahena luna lerakki baserakta ngasi su party ki senior leader ani Congress ta ki resign tawkre. Meghalaya Pradesh Congress Committee ko working president James Lingdo amasung Congress Committee asigi hanagi general secretary Dr. Manas Das Gupta ani ba ngasi Shillongda party ki resign tawke. James Lingdo na maki resignation letter adu AICC ki general secretary Kesu Bhenu Gopal da pisin khraba matung da pamising da hai haukiba kumsing lising amga changpan marfuni pandagi mahaka Congress party da jaruktuna haukiba sahi kunthom da chupna party ki maroiba phamkya puduna lakhe Meghalaya da Congress ki yumpam tholam basu mahaki apokpanani adu ngasi di Congress party na mahak pothok saraktre party asin AICC da mahak po Lautung na basi tharam basulai Congress asi Meghalaya da hokiba kumja lisingani taraga tahet ki December kuntrama thoige matung dagi marai chai tharakebani aibo wafam thamke sahi kuntraga taru Congress da jarum lapa anagi general secretary Dr. Gupta su Congress thadokne aibo wafam pangdoke makha tarakpa atopa Manipur gi pau madana khongjang changsin balaite amakta Manipur lenga ki college sing da COVID-19 gi SOP behavior ngak offline amdi online da ojasin class ma phone phana tawduna he-Maheiroi sing awat palahenda na honare ojasin makal amda ge khongjang changsin balaite aina All Manipur College Teachers Association amaktana phangdoragle arobida content sing asigi marwaiba pau khara asiba pau tamjariba Manipur local news YouTube channel amadi Facebook page asedagi yengbiri popana mapathaga sari channel asen atomda kanarabadi subscribe to be the person subscribe to be ramaloina like and share to basu kabi gana mapo amakana thaga sari